Loyalam EE-PAO tabi bakutima po Hidrong Susmitana namitangi PAO Pizari ahan bidak baru headline. Kuki zo Amadi Meiteigi CSO Singgi Luchingba Singga Unaduna Houjik Lamdam Asida Thokliba Erang asi Loisinaba Santi Puraknaba Hotnagani haina AK Misrana Phongdorakli. Manipuri Governor Ajay Kumar Bhalaga Nagagi MLA Taruka Unaduna isu kayagi matangda khanakhrei. Drug trafficking muthanaba tongan toamba thorang kaya paikhatle haina Nityananda Raina phongdokhrei. Pau sandona pijari. Kuki zo Amadi Meiteigi CSO Singgi Luchingba Singga Unaduna Houjik Lamdam Asida Thokliba Erang asi Laksinduna Santi Puraknaba Hotnagani haina AK Misrana Phongdorakli. Government of India Ministry of Home Affairs ki advisor AK Misra Amadi Intelligence Bureau ki North East ki Joint Director Rajesh Sihari Kamal Vena Kuki zo Amadi Meiteigi CSO Singgi Luchingba Singga Unaduna Houjik Lamdam Asida Thokliba Erang asi Lakshinduna Santi Puraknaba Hotnagani hari. PAO asina hai ngasi advisor AK Misra Amadi Intelligence Bureau North East ki Joint Director Rajesh Sihari Kamal Vena Luchingba team amana Chuchampur da chatuna Kuki zo Singgi CSO Singga Unaduna wari sanaki. Deputy Commissioner Chuchampur gi office ta pangthokiba mifam aduda Kangpokpi da best oba Committee on Travel Unity Kohtu Chuchampur da best oba Kuki zo Council Amadi Fair Zone Amadi Jiri Bamda best oba Indigenous Tribals Advocacy Committee gi mihut sing su saruyaki. Mifam aduda maru aina free movement Amadi highway sing yauna Kuki jo sing na leiriba mafam singda changsiliba total shutdown gi matangda wa khanaki hari. Amaromda ngarang All Manipur United Clubs Organization Amuko Amadi Coordinating Committee on Manipur Integrity Kokami Amadi Atai CSO Singgi Mihut Kharagasu All Secretariata Ayupung Mapandagi Hauduna Nuntil Pung Humphawa Warisanaki Hari. Loisinaba aduda Manipurda tangdulai taba hanjilaknaba phase ahum thokna khaidokduna lambi shemba loirei. Masida phase ani habidi khulai laukhatpa amadi lambi chatok chasin yahanbagi thabak paikhatpa hore. Ahum suba phase ki oina logi wangmuda khulai pariba singi oiba makhoiga mari lenana activity ki thabak paikhatpana chingba yauri haiba wafam thamlakhi. Loinana AK Misrana su CSO kharagi maikaidagi point manga yauba memorandum ama pisingkhre hari. Pisinkiba memorandum aduda Manipur miyamna lamdam asida ningtamna chathok chasin yahanba relief camp taleriba sing masagi mayumda athubada hanjilhanba khulai paiba singna micham miyamda makhatana khut tharaktana ba wafam sing memorandum aduda yawi hari. Manipur ki Governor Ajay Kumar Bhalana Nagagi MLA Taruka Unaduna issue kayagi matangda khanakhrei. Manipur ki Governor Ajay Kumar Bhalana ngasi Imphal gi Ras Bhavanda Nagagi tongan by MLA Singh Amadi Chuchampur Meitei United Committee gi mihut Singga Unaduna wari sanakhrei. Ngasi ayuk Nagagi MLA Taruk Awangbom Newmai Kasim Vasum Losi Dikho Laisio Kaising Ze Kumosa Amadi Jam Henglong Panmaiga Unaduna wari sanaki. MLA Singh aduna Governor ga unakiba aduda Houjik Ching Amadi tamda haukiba matam kharasida miyamna thengnariba awaba kaya isu Singh Governor da paudamki. MLA Singh adugi wakat adu taraba matung Governor Ajay Kumar Bhalana su state asida ingtapa tangdulai taba puraknaba honabada angamba mating pangani hainasu MLA Singh da thajaba pikhi. Amaromda Governor Ajay Kumar Bhalana Chuchampur da Erang namaram oiduna Kuki singna mayum makai mai thaduna manghan khraba Chuchampur Meitei United Committee gi co-convener Nabaning Thokjana Luchingba Committee gi miyoi singna tongan ba relief camp singda leriba IDP singna Houjik makhoina thengnariba awat apa leriba singi matangda committee asigi maikedagi paudambaga loinana Manipur gi Governor da tongan ba isu kaya yauba memorandum amasu pisingki. Governor na committee gi paudam sing taraba matung lenga ki maikaidagi leiriba issue sing asi yangsingani hainasu thajaba pikhi hari. Drug trafficking muthanaba tongan ba thorang kaya paikhale haina Nityananda Raina phongdokhrei. Lebak asidagi drug trafficking mapung fana Loisinaba state amasung union territory khudimakta anti-narcotics task force lingba yauna tongan ba thorang kaya paikhale haina Home Affairs ki Minister of State Nityananda Raina phongdokhrei.
ngarang chathakiba Rajya Sabha gi mifamda wafam asi ayiba pakhum oina piraduna Union Minister of State Nityananda Rai na hai State amasung Center gi Drug Law Enforcing Agency amasung atai mari leinaba stakeholders singi marakta aphaba mari leinaba amasung ningthina thabak tominaba yanabagi pandamda for tire gi narco coordination center and court ki mechanism ama hangdoklei masina leibak asida chathariba drug trafficking amasung drug abuse ki thabak thoram pumnamak lakshinaba honagani loinana and court ki portal amasu semduna drug law enforcement ka mari leinaba EE-PAO khudimak phanghangani Amaronda State amasung Union Territory Singi Additional Director General Amadi Inspector General gi thakta leiba police officer na luchingba anti-narcotics task force amamam thamba hore force state amasung Union Territory Singda and court ki secretariat oina mathok tobaga lunana and court ki tongan ba thakta pangthopa meeting gi matung ina thabak tawgani amasung warep logani drug chauna amading masing yamna phaba singi investigation yengshinaba joint coordination committee amasung semle committee asi narcotics control bureau gi director general gi makhada thabak tawgani loinana border ngak senbigi force ama oina leriba BSF Assam Rifles personnel singnasu narcotic drug and psychotropic substances NDNPS eki makhada ehenba pangal piduna international border drug trafficking tawbasing phaba punba yahale haina mahakna house ta thamki Paugi marak thatna Loyalam EE-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Kuki terrorist singi mathakta military crackdown chathagadabani haina youth wing na phangdorakli BJP amasung Congress na Parliament bu kangzaibung onthoktuna Manipur gi Erang kangrum sanaba tokpiyu Pakistan terrorist ka khenaba leitraba Chen Kuki terrorist singi mathakta military crackdown chathabiyu haina RPI athwale Delhi youth wing gi maikedi gi phangdorakli Delhi gi Patel Chest leiba wing asigi office ta ngasi pangthokiba paugi mifam amada wing asigi president Boris na hai Union Home Minister Amida na March 9 dagi Manipur gi lambi chathok chasin yahangani haikhraga ngasi phawba thabak ta onthopangamdaba asi laibak thibani thawong asida Houjik PR thamduna center na lengak le harabasu hanaga chamanana aduga haidokiba wa thabak oina pangthopangamdaba lengak ni haina logani aduga Union Home Minister gi wafamda yaroi haiduna lambi adumak thingliba Chen Kuki narco terrorist singda military crackdown tawba natana upai leiroi haiki madugi action lokhapangamdriba karigino hangki Manipur miyamgi lifeline oriba national highway ani amadi atai lambi singda asumna athingba piriba asi kokhanaba military crackdown chathaduna lambi hangdok halu madodata Manipur da tangdu leitaba hanjilakadabani haina mahakna makhata ki ngasigi paugi mifam aduda saruk yakiba wing asigi working president Loisinaba longan bana hai Union Home Minister Amida gi free movement haiba pandam adu ngasi mai paktri Chen Kuki singna national highway sing thingjinduna thamliba asina Meiteigi khakta da natana atopa phuruk kaya da su chauna aid papiribani asigumba thodok asi matungda amuk hanna thoktanaba akanba military crackdown makha chathabiu haiki mahakna hai BJP amadi Congress na Parliament bu kangzaibung onthoktuna kangrum sanaduna leibigi matam nate madugi mahut Erang asigi waroshin ama puraknaba amata oiba honabiu haina mahakna makhata ki gari chamaga ani Imphal da yorkre akanba Jackson Thorang marakta jiri bamdagi ngarang Imphal tamna thorokiba petroleum products amadi atai potlam puba gari chamaga ani ngasi tekta kaidana Imphal da yorkre Presna pangba pau amagi matung ina ngasi Imphal da yorkraba pot puba gari sing adudi IOCAO gi tanker yankai humdoi BPL gi truck ama nongmada tangai fadana changba potlam sing puba truck nifutaruk Tata 407 truck ama amadi National Highway Construction gi poche puba truck ama yauri gari sing asi ngarang jiribam thadoklaba matung ngarang ahing none milestone da yorokpaga lunana ngasi ayuk Imphal da thunglakibani hari panba yabadi Union Home Minister Amida na Manipur gi lambi khudimakta free movement lehelagani haina lauthokiba adugi matung haukiba tang nipanda MST bus sing tongan mamaphamda service tawduna Kangpopi phawraga senapati tamna chakadaba MST bus ama Kangpopi district ta mapham kayada miyamna athingba pibadagi madubu lakshinaba security force na akanba action laukhatki maduda Kangpopi district tagi miyo
mioi ama lekhidaba loinana mioi kaya amana asokapan nangki thodok adubu yaningdaba phongdokpa oina Kuki Jo singna khundariba state asigi mafam khudimakta matam kaktaba total shutdown gi khongjang chaktharakhibani hari gari na thombada angang ama lekhidre ngasi ayo pong tara rom tabada Nambol police station gi manung chenba oinamda flag posted tuna lakpa bolero amana angang ama thomlambadagi laikanaba ngamdana lekhidre angang asibu thomlamliba bolero adu khamlamdana thoduna chakhibadagi miyamna tanarba matungda Bisnupur gi tera urak manaktagi miyamna fare lekhidraba angang adu Erang mamang laikadagi khumukcham bawani chahi manga kawi hairi Kuki Jo singna chathariba matam kaktaba shutdown bu NPO na akanba mongda yaningdaba phongdorakli Union Home Minister Amida gi order matung inna Manipurda free movement lehenbagi mayokta Kuki Jo singna chathariba matam kaktaba shutdown bu Naga People's Organization NPO na akanba mongda yaningdaba phongdorakli Loinana Houjik chathariba total shutdown gi khungjang asi loisilhanaba NPO na lengakta matam thakre NPO na taliba demand asi fangdrabadi makhataba akanba khungjang lakani haina mari lenaba singi pukning chingsilakli NPO gi Informations and Publicity wing na thokpa cherol amana Kuki singna Houjik chathariba total shutdown asina maram oiraga Manipurda puna khunda leitaduna maheurol-dagi leminaraklaba mitam miyamda yamna chauna khudong chadaba amadi awaba kaya mayokna hale Lengakna khudakta thabak laukhatuna mahusagi phibamda hanjinaba honabiu madu natragana NPO gi oiba thabak pakhalakani haina cherol aduna khangalakli KCP gi lanmi ama khutlai kaya marunga konhana phagakrai Ngarang Security Force ki kangbo amana Thobal District ki Hairok Police Station ki manung chanba Hairok Patri Uyok Chingmaya Krishnadas Farmhouse ta thi humbagi thabak chathaba matamda KCP PWZ gi lanmi ama masing yamlaba khuchu khulai kaya marunga konana phagat pangamle haina Manipur Police ki pauna hari Fagalaba KCP gi lanmi adugi maming na Laistram Boynau Alice Boy Alice Laingam chahi kuntra taruk kawi mangondagi Fagalaba khulai sing adudi magazine aniga konana .303 LMZ ama SLR magazine ama .303 gi life round nifutaru SLR gi life round kun 36 HE hand grenade ani handset radio set ani BP plate ama BP vest ahom KCP PWZ gi line cell ani Stamped ama camouflage cap nipan KCP PWZ gi soldier vest ama backpack turret sleeping bag ahom camouflage shirt dara camouflage trouser ama camouflage jacket ani pair trouser tara turret jacket mari t-shirt turret pair of slipper ama fag ama mobile handset ama fagale hari Mioi ani ganja kg ni futare 10.3 konana fare Ngarang Manipur Police ki kangbo amana Imphal gi North AOC gi winger parking mayadagi mioi ani ganja kg ni futare 10.3 konana fare hari Faraba mioi ani adudi Thau David chothe chahi kunmathoi amadi Yunglung Jefferson chothe chahi kulhumdoi kawi hari Faraba mioi ani adu makhoidagi fangliba potlam sing aduga loinana Imphal Police Station da khusina khre hari Nakal Amaromda More Police Station gi manung chanba Howland 5 manaki New Sizang Village tagi Security Force ki kambuna Myanmar macha ama WY tablet kg Mariga gram Jamriga konana fare hari Faraba mioi adugi maming Heri kawi masagi chahi kunthani thoi shure Myanmar gi tamudagini mangondagi mobile phone ama two-wheeler ama MSFF card ama fagale hari Paugi marak thatna Loyalam EE-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maroiba pau amuka hana pizari Kuki Jo Amadi Meiteigi CSO Singilu Chingba Singga Unaduna Houjik Lamdam Asida Thokliba Erang asi Laksinduna Santi Puraknaba Watanaragani haina AK Mishrana phongdokre Manipur gi Governor Ajay Kumar Bhallaga Nagagi MLA Taruka Unaduna isu kayagi matangda khanakre Drug trafficking muthanaba tongan ba thorang kaya paikhatle haina Nityananda Raina phongdokre Matang asida Loyalam EE-PAO na namitangi pau bibel lezari tabiri ba khudimako amuka hana khurumjari